Lakhipur Online Putoksaba January ki tang kuntaru Ningthaukaaba numit ki Khomjinba Pao tabirase. Ahanbada maruoiba pao. Bonterapurda URDS ki taramari suba chahi ki mifam pangthokre mahiroi kunithoida Meritorious Award jentokre. New Silchar Manipuri Development Society ki mari suba chahi ki mifam pangthokre anoba committee semkre. Advocate Hemanta Singhabu APCC OBC Department ki Vice Chairman oina hapkre. BJP lengakna paikhaliba chakot thaurang sing miyamna khanganabagi pandamda Barak Tampak da audio visual ban gi khongset haudokre. Kendra gi lengakna chahi asigi Padma Awards phanglagadaba sing lauthokre. Assam dagi manga Manipur dagi ama yaure. Silchar da huran bagi thaudok amokana thorakle mafam adugi miyam mi painare. Jiribamda 33 suba National Voters Day pangthokre amasung Boljurda Yaifalup NGO amasung Aimana Republic Day ga mari lenana badminton competition haudokre. Haujik mapungoi papau tabirase. United Rural Development Society URDS Bonterapur ki taramari suba chahi ki mifam ngarang nongmaijing numita Bonterapur Auditorium Hall da chinglemna pangthokre. Ayuk pung mapanda Loop ki founder president Professor Babaton Singhana Piral Chingkatuna thorom haudokhi. Matungda founder secretary Naurem Chunilal na lamjingduna URDS ki laikhidraba member singi khuyada laisu katuna ikai khumnakhi. Ayuk ki thausilu ki mifamda general secretary na hauki bachahi ki chaga chading pathoktuna tahankhi. Mifamda LB Mall K Ganga M Ranjit Joymati Sharma na chingba miyoi singna Loop ki chakot tharangi oiba Loop ki chakot thaurangi oiba afaba paukta kya thambikhi. Nungthilgi aphongba mifamda URDS ki president Sinam Menjor namayai tangbal lawki. Thauramasida Dholai Bidhan Sabha Kendra ki MLA Niharanjan Das na athoiba mithung Dr. H. Omorendra na akhanaba mithung amasung Professor Babaton Singhana thoidokpa mithung oina saruk yakhi. Loinana L. Amarjit, M. Prabir Kumar, H. Bimol, Yengkhom Menjor, Dr. H. Rajmani, N. Ibotombi, N. Momota Leima, M. Projendro, N. Ibongo Machana Singwa Miyoi Singna, Ikai Khumnajaba Mithung Sing Oina Phambaki Leiteng Oikhe. Jenrebam Saritana, Jagoi Khutol Tamduna Tharomado Haudokhe. Assistant Secretary L. Gorokisona, Taram Nokpagi Warol Amasung, N. Purnana, Nungi Oiba Warol Thamkhe. Loop ki General Secretary Hem Babu Singhana Thagat Warol Thambikhe. Tharomgi Manung Channa, Hauki Bachahida, SSLC Parikhada, First Division da Mai Paglakraba Bonterapur ki Mahiroi Kunithoida, Mutum Babacha Namasung, Mutum Kelini, Meritorious Award Lanthokhe. Mana asi Mutum Prabir Kumar na katpibani. Mana asida sel galoinana memento amasung certificate yauri. Haubadagina loiba phauba HCD amasung M Haritombina thorom lauthokloi oibikhi haina lubasigi General Secretary Hembabuna thadorokpa cherola sida phongdorokli. New Silchar Manipuri Development Society Silchar gi chahi mari surakpagi chahi gi general mifam ama ngarang Silchar gi New Bhagatpur Chengkuri Road da lubasigi General Secretary Naurem Rajan gi sangaida Aiki pung tara taba matamda pangthokre. Mifam aduda Society ki President Laren Lakpam Champalalna mayai tangbal lawkhe. General Secretary Naurem Rajan na miyambu taramna oklaba matung General Secretary ki samlapa paudam thamkhi amasung Treasurer Huirem Megharaj na sel thumgi oiba paudam lanthokhe. Masiga loinana Society ki tungi chakot thaurangi oiba wakalon phongdokladuna khananainakhe. Mifamna hauki bachahi ki thausil kanglop adu thupsinduna miyoi 13 na semba anoba thausil kanglop ama semkhe. Nauna semlaba thausilup ki thaupugadaba singde President oina RK Binod Singha, Vice President ta Naurem Rajan amasung Laisom Nanda Babu, General Secretary oina Laren Lakpam Harilal, Assistant Secretary da Taurem Hera Babu amasung RK Manisana, Treasurer da Oinam Jiban loinana Saikom Gokul Kanta, Thingom Bijoy, Y Prafullo, L Nilkumar, Akhom Chanmani, Mutum Nabakumar, Nambram Bitamani, Usam Lakhimani amasung Ahong Sangbam Premodabu Executive Member oina khankhe. Mifamna Lairelakpam Champalal Oinam Manhiar Khomdam Gaurchanam amasung Ngangom Doyamoibu Advisor oina khankhe haina nauna khalaba General Secretary Lairelakpam Horilal ki cherola sida phongdorakle.
Assam Pradesh Congress Committee APCC की President Sri Gaurav Gogoi अमसुंग OBC Department की Chairperson Srimati Joya Barua na ayaba pibiduna Advocate Hemanta Singhabu APCC OBC Department की Vice Chairman ओना हपख्रे मसिगी ममांगदा महाक APCC OBC Department की General Secretary अमसुंग Barak Valley की In-charge ओना थौदांग लौबिरमे पनबयाय लाखलिबा Assembly मिखल की दमक लखीपुर केंद्र दगी Congress dol की nomination फंगना बगे हाइजा चेरोल पिसिन खरबा Advocate Hemanta Singhada फमसी हपकलकपदा Barak Tampak ta Congress की थबक थौरम सिंह हेना मपांगल कनखलगनी हाइना थाजबा थमनरे खंगन जबामा Infinity Knowledge Center na tongan ba exam gi damak sem sariba singi nungairba paw ama puduna lakte maruoina ADRE Assam Police SSB Sub Inspector amasung SSC GD Constable na chingba sarkar gi thabak singi anuba batch ki damak tambi takpi ba hore panbayai center asina mamang thabadasu maipakna mahiroi kya puthokre handaksu center asidagi CISF ta mutum rebika Assam Tet ta Aramam Priti Assam Police amasung CISF ta oinam panganba ADRE Grade 3 da Panchayat Secretary oina thaudam nganthoiba amasung CISF ta Posangbam Surajit maipakre hairiba center asida Sar Tennyson Arambamna Quantitative Aptitude amasung General Intelligence Section tambi takpiri aduga General Awareness amasung English Section gi oina Sar Gyanendra Arambamna macha kaina tambi takpiri akupa marol gi damak Infinity Knowledge Center gi mobile number 7002554061 natraga 9953709377 number asida ngasimak pau phawna biu BJP lenga ki chakot thorangi thabak sing miyam da khangana na bagi pandamda Barak Tampak da audio visual van khongset haudokre ngarang Silchar Town Club ki ground da Kasar District BJP na sinba tharom amada audio visual van mapan gi khongset adu Barak Valley chakot thorangi mantri Kausik Rai na lamthake thorom adu da Rajya Sabha ki MP Kanatpur Kaista Silchar gi hana gi MP Rajdeep Roy Silchar ki MLA Dipayan Chakraborty Kasar BJP ki President Rupam Saha ka loinana dol gi luchingba sing sarukjakhi panbayai Rajya Sinba Thungna Apunba Audio Visual Van Chamaga Ahum Haudokibagi Manungda Barak Tampak ki Bidhan Sabha Kendra Tarahumdo ki Damak Van Mapan Yauri Van Sing asigi Khutangda Lenga ke Chakot Thorang ki Paujel Pubaga loinana Miyam gi Wakhalon Sulogani Haire Kendra ki lengakna chahiye sigi Padma Awards phanglagadaba miyoi chamaga kunthramatoi gi ming laukthokre masida Padma Vibhushan manga Padma Bhushan tarahumdoi amasung Padma Shri chamaga tarahumdoi yauri Padma Shri phanglagadaba singi ming laukthokpada Assam dagi manga aduga Manipur dagi ama yauri Assam dagi Padma Shri phanglagadaba sing adudi Lakhidraba hanagi Kendra gi Mantri Govindrapur Kaista Haricharan Saikia Jogesh Deori Nuruddin Ahmed amasung Pokhila Lekhethepi yauri aduga Padma Shri mana lauthokibada Manipur dagi Lakhidraba Nat Sankirtan gi guru Yumnam Jatra yauri mahak JN Manipur Dance Academy ki visiting guru oina thabak tawrami Silchar Sahar gi College Road area gi Azad Hind Road ta Paumi amagi yumda huran bachangduna sana lupa amadi seltung pukre Silchar da handak marakasi asiguma thodok toina thokpana mafam adugi miyam mi painare imungi miyoi singna ngarang ayuk haugalakpada yumgi thong hangduna leiramba thongnau gi grill phakairamba masung almira hangduna leiramba thengna ke haire loinana sana lupa seltum kayamarom huranba kangbo aduna pukre haire Kudakta Silchar National Highway Outpost ta pau pipatagi police ki kangbo aduna dog squad season aduna thijinba hokre Silchar Sahar da matang huran bachang bagi thodok kaya thoklakpana miyam gi security gi matang da achauba wahang kaya thorakle Jiribam District Administration amasung District Election Officer na punna sinlang tunangarang Jiribam DC Office ki conference hall da Tarataruk Suba National Voters Day pangthokre My India My Vote haibasini aduga tagline dana Citizens at the heart of Indian democracy haina thamle Thauramda Jiribam gi DC Krishna Kumar na athoiba mithung oina saruk jakhi
mahaki warolda naha oiriba amasung ahanba oina vote thadariba ahanba oina vote thadagadoriba voters singda vote thadabagi maroiba tu khanganki amasung vote thadaba haibasi lebak sengbatpada maroiba thodangni haina phongdokki DC na social media da sandokpa aranba pau singdagi cheksinna leinanaba miyamda khanganki thauramatuda BLO sing amasung anoba voter singbu ikai khomnaki thauramda Dhanamanjuri University dagi BSc Botany da mark wangna phangduna maipaklathibi Kalinagar Jaribam dagi Kumari Ngangbam Lemina Debida appreciation certificate piduna ikai khomnaki thauramasiga mari leinana mahiroi singi quiz competition amasu pangthokki thauramda Jaribam gi DFO Elangbam Nirmala Chanu SDO L Tarazit Singh DIO N Bitananda Singh amasung SDC S Sitaranjit na chingba miyoi kyana tharomaduda sarukjaki ngarang numidang pung taruk taba matamda Silchar gi Baljur Mitei Khungangda Yaifalup NGO amasung All Assam Indigenous Mitei Association Aimana punna sinlangduna chahi kunithoi makhagi badminton competition ama hawdokre Republic Day ga mari lainana sana khonabagi thoromasi pangthokpane competition asi ngasi loisangani ngasi ga loinana ngasi lamjel high jump long jump na chingba masana singsu pangthokani thoromasi maipakna pangthokna ba honabada Yaifalup NGO gi okram lakhikanta laisangthem chitro laisangthem kamini yengkom anit KH Bijoy Paunam Bikram Laisram Mani Laisangthem Khambaton Ayekpam Semakanta masung Okram Pradip na chingba member kayana marui pa thodang lobike Lakhipur online channel asibu yengbiri basingna pawa sibu like amati share tawbiu amati hojik phawa channel asibu subscribe tawbidri basingna subscribe tawbiu Aroibada maroiba pau amukhanna Bonterapurda URDS ki taramari subachahi ki mifam pangthokre mahiroi kunithoida meritorious award jentokre New Silchar Manipuri Development Society ki mari subachahi ki mifam pangthokre anoba committee semkhre Advocate Hemanta Singhabu APCC OBC Department ki Vice Chairman oina hapkhre BJP lengakna paikaliba chakot thaurang sing miyamna khangana bagi pandamda Barak Tampak da audio visual ban gi khongset hawdokre Kendra gi lengakna chahi asigi Padma Awards phanglagadaba sing lauthokre Assam dagi manga Manipur dagi ama yaure Silchar da huran bagi thodok amokana thorakle mafam adugi miyam mi painare Jiribam da 33 suba National Voters Day pangthokre amasung Baljurda Yaifalup NGO amasung Aimana Republic Day ga mari lainana badminton competition hawdokre Lakhipur online YouTube channel gi pau sandok chaba ngasigi oinadi matang asida loijare